ꯃꯌꯥꯝꯒ ꯆꯨꯃꯨꯛ ꯆꯦꯟꯅꯔꯤꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 18 अदु पुदु लाक्चर ममांगे एपिसोड सिंगदु येंबिदबा यावरगदि सोयदना येंबियु वारी सिमा पुंग फाना बाप तानबगिदमक हाइजबनी अइना ममांग थागचखरबा फिल्म सिंग अमदि वेब सीरीज सिंगी प्लेलिस्ट सिंग अदुसु डिस्क्रिप्शन दा लिंक हापचरंगे इकोना ममांगी एपिसोड 17 दगी खंखरे वेसेक्सता सिगत कौबा मयामनदी ब्लड हेयर हाइना खंगनबा बाइकिंग्स लुचिंगबा मागी लानमी म्यामगा लोइनना वेसेक्सकी अल्टोन कौबा खुन्नम नैखाइख्रबनी मसरा सिगत का लोइनरकबा स्केट कौबी याम साथीबी नुपी मा यावरकपदगी महाकना क्रिस्टियन लाइनिंग कयाबुसु सेगाई दुना हातख्रे उट्रेट अमदी मागी टीमसिनासु स्केट हारिबा नुपीसिबु फादुना एपिसोड अदु लोइसनखिबनी मसी मखा एपिसोड 18 असिना कमदौबा याबदु मयाम पुन्ना येंगमिनरसि हौजी एपिसोड 18 असिगी अहान मसिनसी उट्रेट होइना स्केट हारिबा बाइकिंग्स वारियर नुपीसिबु फादुना इसाइन हारिबा जगह असिदा लागली किंग एल्फ्रेडोसु मफमसिदा केम तौदु लेरबनी मरमदी सिगट हाइबदी ब्लड हेयर हारिबा बाइकिंग्स कांगुदुबु मांगजौनना थिंगनबगिदमा मसिदा लबिसिदा लाकलाकना फेननना सिट्रिक ओइदा हाइरी नखोइनि सुंगसाइ ताहौब नत्रा उट्रेट नुपीसिना साब अमा तौरे हाइखिबदो मदुदगी उट्रेटसु वाखन नुंगाइत्रबा माले नुपीसि हातोकबा यारबनी साब अदु कोकनबगिदमक हाइरी सेट्रिक नमुकुमगली नुपीसे खोइना हालुरबसु माना तौरंबा साबतुदी मांगबा लैरोय हाइरी मसे ओजबत नमो हाइरगली नोइनी नंगांगनरिबदु वाथीनी संसारसिदा साब नुंगा मत लैबा नते हाइरी सेट्रिक नमुकुमली हौजिक नंगोंदासु अइना नखोइगी क्रिस्टियनगी लायदु लैते हाइरगलबदी नंग करी खनगनी हाइदुन हांगली तसेंगबगिदी ओजबत क्रिस्टियन धर्म चटपा लाइनिंग मियोइनी महाना उट्रेटपु पामजबदगी मखोइगी टीमसिदा यावरकपनी हौजिक ओजबत नमु मखा तारगली ngasiगी संसारसिदा साब हाइबा पोसक अमता लैते अंधविश्वासकी वाफमदुदा याम थाजरुनु ओइदा पादबा वाफमनि हाइरी सेट्रिक नमु खुमली आइगी पुंसीदसु थौदोमा थेंगनख्रबनी नुपी मेना पीखिबा साबता नुंगानबगा नुपादुबु सिकी अदुना कमदौबा हाइदुन हांगली अनीसिना मरै सुम येनरखपसिदा फेनन्ना निबानीगी वारीदु तो यारे साब नुंगी वारीदु याम तोइना पनगन अखोइना निंसिंगबा हेलिगै साब अदुगी मपांगनसु कनबा हेंकलकदौरिबनी अदुना तुमिन लेरसि वारीसि लेपसि हाइग्रे मसिदगी मखोइ सुम लापना किंग एल्फ्रेड होइना होजिक हाना थुंगदु लेरबा इसाइन हारिबा मफमसिदा चंगसनख्रे मफमसी याम सेक्शनना लानबन खाजनो लैबा मफमनी मसिदगी सिनछि होंख्रे होजिक मफमसिदा किंग एल्फ्रेडना मीटिंग अमा कौदुना मयाम खना नैनादुना लैरी मसिदा किंग एल्फ्रेडना हाइरी उट्रेट अखोइना वेसेक्सतगी हानना प्लान तौदुना लाक्लबनी अखोइ लानमी खरसि मफमसिदा लैदुना लाकदोरिबा खुदोंथीबसिंग तौरकदोरिबा लानदु नाक्थोकनबो होनगदबनी हाइरी उट्रेट नमु हंगली लोना हाइबिरिबुदु करम्बा मतांगिनो हाइना मसिदा किंग एल्फ्रेडकी मचानुपा एसबटना हाइरगली अखोइना होजिक खन्नरिबसि ब्लड हेयर हारिबा बाइकिंग्स अदुगी मतांगदने हाइरी उट्रेट नमु एसबाता हंजलगली मफमसिदा ब्लड हेयरना लांदारकने हाबदी नंगदी कमायना खंगिबा राजकुमार एसबा नमु इपंग पंग नदमा खुमली बाइकिंग सिंगदी लांदाबसी याम पामे हाइदाइने मखोइदी लानेबु हाइरदी मसाना मसाबु थिंगबा ngamjade हाइदाइने हाइदुन हंगली मपा किंग एल्फ्रेड नमु उट्रेट मखा तारगली मखोइना मफमसिदा करिगिदी लांतारोय वेसेक्सकी निंगथौ इसामक्सु मफमसिदा लैरिसिदी उट्रेट नमु खुमगली होय इनिंगथौसु मफमसिदा लैबिरी अदुगा वेसेक्सकी लानमी अयामसु मफमसिदा लैरे मस्ते अखोइना मखोइबु गाइदु लैरिङै वेसेक्सकी कोनुंग ओइरिबा लंथुम मयामसु लैरिबा विंचेस्टरदो ओइना मखोइना एटेक तौख्रबदी कमदौबा हाइदुन हांगली फादर ब्यूकाना मु हाइरगली मखोइदा विंचेस्टर थुगाइबा ngambagi बाइकिंग्स लानमीदु मतिक चाना लेरमोय लानमी तंखाय अमसु विंचेस्टरदा लेहौरिबनी हाइरी मसिदा उट्रेट नमु हाइरगली ब्लड हेयरना हेस्टन का पुनसन गबदी कमदौबा मखोइनेगी बाइकिंग सिंगदु पुनख्रबदी विंचेस्टरदा एटेक तौबा ngamखिबि याय हाइरी एथलवुफ नमु उट्रेट हाइरगली नंगना हाइरिसिनदी उट्रेट अखोइसि मफमसिदगी विंचेस्टरदा हनख्रो हाइरिबरा मफमसिदगी असोमदना हेना खुदोंग थिनिङाय ओय हाइरिबरा हाइदुन हांगली तंजासिना नाकंदगी सिगरबिट कौबा मफमसिदा हाना लेरंबा निपा मा होगलक्तुना उट्रेट हाइरगली अखोइना ngasi प्लान तौरिबा बाइकिंग सिंग अदुदगी एडवांस ओइनमा लालोंग सिंदुना होनरिबसि अरेमबनी कानादबनी हाइना नंगना खल्लबदी मसिदगी हेना फबा नंगोंदा प्लान अमा लैगदबनी ngasi अखोइना चंगसलिबा लंबी सिदगी हेना फबा लंबी अमा नंगोंदा लैब्रा हाइदुना हांगली उट्रेटनासु सिगरबिट हारिबनी पासिरी हाना मसक खंगदबना अदोमदी अइना हाना सक खंगजदे अदोम कनानो हाइदुना हांगली सिगरबिट हारिबा निपासनासु मागी मसक ममिंग ताख्रे महाक्सि मफमसिगी लुचिंगदु लैबा निपाने सिगरबिटना हाइरगली अइ सिगरटकी मचानुपा सिगरबिट अइगी बाबाना हिंगलिङै मतम मफमसिदा खारिबा लानबनसि खारमबनी बाइकिंग सिंगदगी नाक्थोकनबगिदमा उट्रेट नमु मखा तारगली नंगी लानबनसि मपांगन कल्ली सिगरबिट अदुनबु ब्लड हेयरना मफमसिदा लांदारओय महारासु मागी लानमिसिंग असिबगी खयाता लंगसनबदु पाममलोय मखोय मतम अदुमक ngaइदु लैगनी अखोइगी मफमसिदा लैरिबा चाना थक्नबा लोइसलक्तुना मफमसिदा कंगदुना सेनबगिदमक मखोय मतम ngaइदु लैगनी अदुना मफमसिगी अकोइबसिबु अखोइना खुदुम चंद्रिङै अखोइना ओइना मखोइगी मथक्ता लंदा हौबा हाइबसिना
ख्वाइदगी फब उपायनी अई अपामदी मसीनी हाइरी किंग अल्फ्रेड उट्रिट के वाफमसिदा नाक्तंग मुन्ना खन्नु लेग्रे अदुगा माना मखा तारगली नंग साइ नुपी मा फादुना पोरइबदुना कैदौनबा पोरकपनो करिगी पोरइबनो हाइदुना हंगली उट्रिटनासु नुपी चमचम नुपी नते ममन याम नुपीनी हाइरी मसरगी किंग अल्फ्रेड हाइरगली अदु ओइबा तारगदी नुपी सि ममन लेबा नुपीने हारबनिना सिगरना नुपी सिबु मफमसिदगी लौथोकनबा सोइदना होनरगनी एथलुफ्सनासु उट्रिट नंगना नुपी सि ममन याम हाइरिबसि नुपी सिदा करी मगुन याउपगिनो हाइदुना हंगली मसिदा उट्रिटनासु वाफमसि अंध विश्वास की वाफमनिना सेक्शन की लालमिसिंग किंग अल्फ्रेड होइनदी हाजरोय हाबसि खांगी अदु महाक हांगलाबनिना तन अदुमा खुमली नुपीसि जादू हैबी नुपीनी तुंगदा थोकदबा थौदोक वाथोक हाबदी फ्यूचर उबा ngamba नुपीनी हारगली मसिदा किंग अल्फ्रेडना मचानुपा एसबतदी मसिगुंबा वाफमसि थाजाहनिंगदबदगी हाइरी एसबत बाइकिंग सिंगदी असिगुंबा अंधविश्वास की वाफमसिदा याम थाजबा मियोइसिंगनी मखोयदी नेचरगी सखिना अमता थेंगनबा यारोय खुदिमक थाजगनबनी करिगुंबा उचेकना नोंथक्ता इचमचमना पाइरबसु मखोयदी लाइगी सखिनानेना हेक्ता थाजगनबा जातीनी करिगुंबा नोंथक्ता पाइरबु उचेकसिना अखोयरोमदा पाइछलकलबा मखोयदी मखोयगीदमक्ता ईश्वरना थौजानबिरे हाइदुना लान हेक्ता चंगकदोरिबनी मसिनी मखोयगी चटनरिबा हाइबबु उट्रिटनादी मदुसु अचुम्बनी लॉर्ड हाइरी मस्टर किंग अल्फ्रेडना मखा तारगली करिगुंबा सिगरना ममित तांगबा मी ओरमगदी उचेक पाइबदसु उरोय करिगुंबा नेचरगी साइन अमता उररोय अदुरबदी कमदौबा मखोयगी फिरेपसी करमना लेपकदोरिबनो हाइदुना हंगली उट्रिटनासु लोना हाइबिदेबदुसु चुम्मी अदुगा अमुकसु लाली हाइ मखोयगी थाजबदुगी मायोक्ता लेबदुसु लाली मस्टरगी किंग अल्फ्रेडना फाइनल डिसीजन लेपगले अरोयबा फिरेप अमा लेपगले हाइबदी मखोयना बाइकिंग सिंग अदुदा लांतासलोय मफमसिदा ngaiduna adumak laigani haiba फिरेपसी लेपखरे अरोयबदा उट्रिटता स्केट हाइबा नुपीदुबु किंग अल्फ्रेडना उनबा पामी हाइरगले मसिदगी उट्रिटनासु किंग अल्फ्रेडपु स्केट की मनाक्ता पुदु लागली मसिदा फादर ब्यूकादी नुपीदुगी मसक्तु उनिंगदबदगी तन अदुमक अल्फ्रेड की मतुंग इन्नदु लागली मसिबु किंग अल्फ्रेडनासु खंगबदगी फादर ब्यूका मपानदा थंबिरमले अदुगा उट्रिट का मखोयनी स्केट पु फाजनदुना लेरिबा मफमसिदा चंगछलगली मनुक्षिदा स्केटसु फमलगा लाइरोन तिरोन खरा मचिंदा मुरमुम सोनु लेरमली मसिदा किंग अल्फ्रेडना उट्रिट पु मफमसिदा थोकरो मा खक्तंग लेहोगे हाइरी उट्रिटनासु मु लोन थंदा तमथीरबी नुपीसिगा मफमसिदा लेहोबा नुंगाइगदरा फत्तनुंगदा थोइदरा हाइदुना हंगली किंग अल्फ्रेडनासु आई नुपीसिगी मनाक्ता चंगछलोय महंग मखोंगसु योलिंग थांगलेपसिनी लापनादुमक वारी सागे हाइदुना उट्रिटची मपानदा थोअनख्रे फादर ब्यूकानासु उट्रिटना किंग अल्फ्रेड पु मनुंगदा थममगा मपानदा थोलकपसिदा नुंसा थीदुना करिगिनो नंगना किंग अल्फ्रेड पु मथंदा थममलिबदी हाइदुना हंगली उट्रिटना मु अइना थोकनिंगबगी थोलकपा नते किंग अल्फ्रेडना हाइरकपदगी थोलकपनी हाइरी फादर ब्यूकाना मु मखा तारगली नंगता छेंगना थाजरबर उट्रिट सिगट की बाइकिंग सिंगदुना मफमसिदा लांदादबी विंचेस्टर रोइना लांदाखिनी हाइबसि मफमदुददि अखोयगी फैमिलीसु लेरिबनी अइदि नुंसा थीबना लोइरे हाइरी उट्रिटना मोहाइरी अदुना बोइना ngसाइदगी हाइजरिबदुनी फादर ब्यूका मखोयना हाना लांदारकपा अखोयना ngaइदो लेगदब नते अखोयना हाना लांदा हौगदबने हाइबसि अदुबु किंग अल्फ्रेडनादि अइगी वाफमसि ताबीद्रे याद्रे हाइरी सोमना मनुंग लोबदना स्केट अमदि किंग अल्फ्रेड चप लेपनादुना मुन्ना येंगनादो लेरी ngak लेरगा स्केट नाइरकली नंगसिदी असीबगी मनम नम्मी हाइदुना किंग अल्फ्रेडना मुखुमली होय अचुम्बनी वाफमसि थवाई नुंगाइतबो वाफमनी स्केटना मो हाइरगली नंगदि करिगी वाखन नुंगाइत्रिबा थवाई नुंगाइत्रिबा नंगना ngasi पावा हिंगाइबा पुंसिदुदि माइ पाकना दमा हिंग्लिबसिदि मयामना ngamnadaba थबक कयामा तौरमलबदुदि हाइरी मसिदा किंग अल्फ्रेडना हाइरी अदुबो आई मखाताना थबक थौरम तौगदबा मयाम वाली मसिबु कंप्लीट ओइसंदुना आई सीखिबा पामी नत्रबदि आइगी थवाइसि लैताफम खंगलोय हाइरी स्केटना मु किंग अल्फ्रेडता ngahak munna yengammaga nangna aigi nakta changakuna hangningibu wahungdu hangrodana haijalagli किंग अल्फ्रेड चु स्केटना मागी वाखलोंची दगदग हाइजलकपसिदा ngakpamadi phawre mahakna hangli aigi hingbagi matamsi kayam yamnadi leiri masinang khangba ngambra nangna uba ngambra haiduna hangli स्केटना चु thowaita nang lakliba summer season asi uba phanglaroi adu nangi mikchatti mayamna sona do lehoragani nangbu tungi mirona amata ngairaba section gi अथोइबा निंगथौने हाइना सोनादुना लेहौरगनी हाइरगली किंग अल्फ्रेड चु ngaktang ungdu lepamlaga aigi oinadi summer season asi yam pamjaba season ni adombu thagachari haramlaga किंग अल्फ्रेड मपीरांग चेंदुना वखल नुंगाइतना दुमा मफमसिदगी थोकरे स्केट चु मचिंदा छोलगली अइगी लॉर्ड सिगर नुसीबा ब्लड हियर अइगी खोंजल से ताबरा तारबदी मफमसिदा लाउ लमन खुमलु लाउ अइबु मफमसिदगी लौथोलु लाउ अइबु निंगतम हलु लाउ अइगिदमक खंदुना नंग लाकलो हाइदुना याम कन्ना सिगट पु कौदुना स्केटची लाउदो लेख्रे मपानना उट्रिटचु किंग अल्फ्रेड पु ngaइदो लेरिबनी मानसु मनुंगदा स्केटना सिगट पु कौदुना लाउरिबसि तारे मसिदगी मकोकता आइडिया मा लाक्तुना
ꯁꯤꯒꯠ ꯍꯥꯏꯕꯗꯤ ꯕ꯭ꯂꯗ ꯍꯤꯌꯔ ꯕꯥꯏꯀꯤꯡꯁ ꯑꯗꯨ ꯋꯤꯟꯆꯦꯁꯇꯔꯗ ꯆꯠꯇꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯅꯕ ꯁ꯭ꯀꯦꯠꯄꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯃꯅꯨꯡꯗ ꯂꯥꯎꯔꯝꯂꯤꯕꯗꯨ ꯃꯄꯥꯟꯁꯤꯗ ꯑꯣꯏꯅ ꯂꯥꯎꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯌꯥꯝꯁꯤꯗꯤ ꯃꯥꯅ ꯂꯥꯎꯔꯤꯕꯁꯤ ꯇꯥꯅꯤꯡꯗꯕꯗ ꯂꯣꯏꯔꯦ ꯁ꯭ꯀꯦꯠꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯑꯗꯨꯃꯛ ꯁꯤꯒꯠꯄꯨ ꯀꯧꯗꯨꯅ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯁꯤꯇ꯭ꯔꯤꯛꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯁ꯭ꯀꯦꯠꯀꯤ ꯃꯆꯤꯟꯁꯤ ꯄꯨꯟꯖꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯅꯕꯤꯔꯣ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯉꯥꯏꯍꯥꯛ ꯂꯥꯎꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪꯁꯤ ꯄꯤꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯁꯤꯒꯕꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯅꯁꯨ ꯂꯣꯔꯗ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯅꯨꯄꯤꯁꯤꯕꯨ ꯑꯍꯤꯡ ꯆꯨꯞꯄꯁꯤꯃ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯎꯍꯟꯗꯨꯅ ꯊꯝꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯁꯦꯡꯕꯗꯤ ꯃꯌꯥꯝꯁꯤꯗꯤ ꯁ꯭ꯀꯦꯠꯀꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯅꯤꯡꯗꯕꯗ ꯂꯣꯏꯔꯕꯅꯤ ꯑꯍꯤꯡꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯅꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯄꯣꯊꯥꯍꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯕꯪꯀꯔ ꯃꯊꯛꯇ ꯃꯐꯝꯁꯤꯕꯨ ꯆꯦꯛꯁꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯁ꯭ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯎꯇ꯭ꯔꯤꯠꯇ ꯌꯦꯡꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯎꯇ꯭ꯔꯤꯠ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯅꯤ ꯏꯕꯥꯅꯤ ꯄꯨꯜꯂꯕꯗꯤ ꯑꯋꯥꯡꯗꯒꯤꯅ ꯈꯥ ꯐꯥꯎꯕ ꯁꯥꯁꯟ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯀꯦꯠꯁꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯁ꯭ꯀꯦꯠꯅ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯩꯅꯗꯕꯗꯒꯤ ꯃꯅꯥꯏꯁꯤꯡꯗ ꯁ꯭ꯀꯦꯠꯄꯨ ꯄꯣꯊꯥꯍꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯨꯍꯟꯈ꯭ꯔꯦ ꯁ꯭ꯀꯦꯠꯁꯨ ꯂꯩ ꯀꯣꯟꯖꯟꯗꯨꯅ ꯑꯗꯨꯃꯛ ꯎꯇ꯭ꯔꯤꯠꯇ ꯒꯨꯗ ꯅꯥꯏꯠ ꯎꯇ꯭ꯔꯤꯠ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯁ꯭ꯀꯦꯠꯄꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯤꯒꯠ ꯍꯥꯏꯕꯗꯤ ꯕ꯭ꯂꯗ ꯍꯤꯌꯔ ꯍꯥꯏꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯅ ꯎꯍꯧꯔꯦ ꯃꯈꯣꯏꯁꯨ ꯉꯁꯥꯏ ꯁ꯭ꯀꯦꯠꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯐꯝꯁꯤ ꯌꯧꯔꯛꯇꯨꯅ ꯎꯃꯪꯒꯤ ꯖꯒꯥꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯎꯇ꯭ꯔꯤꯠꯅ ꯁ꯭ꯀꯦꯠꯀꯤꯗꯃꯛ ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯁ꯭ꯀꯦꯠꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯃꯜꯗꯤ ꯁꯅꯥ ꯂꯨꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯌꯥꯝꯃꯤ ꯎꯇ꯭ꯔꯤꯠꯁꯨ ꯁ꯭ꯀꯦꯠꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯁꯟꯅꯗꯕꯤ ꯆꯥꯅꯕꯁꯤꯡꯁꯤ ꯆꯥꯁꯜꯂꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁ꯭ꯀꯦꯠꯅꯗꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯅꯪꯅꯕꯨ ꯑꯩꯁꯤ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯈꯜꯂꯨ ꯃꯗꯨꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯀꯤ ꯈꯨꯠꯁꯤꯗ ꯁꯣꯛꯂꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯉꯥꯛꯇꯪ ꯇꯔꯪꯗ ꯂꯩꯔꯝꯃꯒ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯑꯩ ꯅꯈꯣꯏꯒꯨꯝꯕꯤ ꯑꯣꯛꯇꯕꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯁ꯭ꯀꯦꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪ ꯍꯟꯇꯛ ꯑꯩꯒꯤ ꯗꯔꯀꯥꯔ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯅꯁꯨ ꯈꯪꯉꯤ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯔꯝꯕ ꯁꯥꯞꯇꯨꯗꯤ ꯀꯣꯛꯄ ꯂꯩꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯃꯠꯇꯗ ꯄꯨꯜꯂꯕꯅꯤ ꯄꯨꯟꯅ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯁꯨ ꯁ꯭ꯀꯦꯠꯀꯤ ꯂꯥꯏꯔꯣꯟ ꯀꯔꯤ ꯇꯧꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗ ꯃꯐꯝꯁꯤꯗ ꯌꯦꯛꯅꯕ ꯂꯥꯛꯄꯒꯤ ꯁꯤꯡꯒꯅꯦꯟ ꯀꯥꯡꯁꯤꯁꯤ ꯌꯥꯝ ꯀꯟꯅ ꯈꯤꯡꯉꯛꯂꯤ ꯁ꯭ꯀꯦꯠꯅꯁꯨ ꯁꯤꯒꯠꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ ꯍꯥꯏꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯈꯣꯡꯂꯩꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯋꯥꯜꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯂꯥꯟꯕꯟꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗꯅ ꯁꯤꯒꯠ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯏꯀꯤꯡꯁ ꯈꯔꯅ ꯁꯦꯛꯁꯟ ꯅꯨꯄꯤ ꯂꯥꯟꯐꯥ ꯈꯔ ꯃꯐꯝꯁꯤꯗ ꯄꯨꯗꯨ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯁꯤꯇ꯭ꯔꯤꯛꯅ ꯃꯊꯛꯁꯤꯗꯒꯤ ꯎꯕꯗꯒꯤ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯌꯥꯝꯁꯤꯗꯁꯨ ꯂꯥꯎꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅꯁꯨ ꯀꯥꯈꯠꯇꯨꯅ ꯌꯦꯡꯕꯗ ꯁꯤꯒꯠꯅ ꯅꯨꯄꯤ ꯂꯥꯟꯐꯥꯁꯤꯡꯁꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯣꯔꯛꯄꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯃꯍꯥꯛꯅꯁꯨ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯑꯣꯖꯕꯠꯇ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯅꯕ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯗꯨꯒ ꯐꯦꯅꯟꯕꯨꯅ ꯃꯥꯒ ꯂꯣꯏꯅꯅ ꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯁꯨ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯂꯛꯂꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯤꯒꯠꯅ ꯃꯐꯝꯁꯤꯗ ꯂꯥꯎꯁꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠ ꯔꯦꯒꯅꯔꯁꯟ ꯑꯃꯗꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯥꯝ ꯊꯨꯅ ꯏꯐꯝꯗ ꯁꯤꯟꯅꯧ ꯊꯨꯅ ꯊꯥꯗꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯍꯧꯖꯤꯛ ꯄꯣꯔꯛꯏꯕ ꯅꯈꯣꯏꯒꯤ ꯁꯦꯛꯁꯟ ꯅꯨꯄꯤꯁꯤꯡꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯃꯉꯛ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯁꯣꯝꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯌꯥꯊꯪꯗꯒꯤ ꯐꯥꯗꯔ ꯕ꯭ꯌꯣꯀꯥꯅꯁꯨ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯁꯥꯐꯅꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯄꯥꯟꯂꯣꯝꯗꯅ ꯁꯤꯒꯠꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯁꯤꯡꯗꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯄꯦꯠ ꯄꯦꯠ ꯉꯥꯡꯅꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯗꯔ ꯕ꯭ꯌꯣꯀꯥ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯤꯒꯠꯅ ꯃꯉꯛ ꯂꯦꯟꯗꯨꯅ ꯍꯥꯠꯄꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯇꯥꯔꯦ ꯁꯤꯒꯠꯅ ꯃꯊꯪ ꯅꯨꯄꯤꯁꯤꯡꯁꯤ ꯄꯪꯍꯥꯠ ꯇꯥꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯅꯨꯡꯂꯣꯝꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯁ꯭ꯀꯦꯠꯁꯤ ꯄꯨꯗꯨꯅ ꯐꯦꯅꯟ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨ ꯁꯤꯒꯠꯇ ꯂꯥꯎꯔꯛꯂꯤ ꯅꯪꯅ ꯃꯈꯥ ꯇꯥꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯗꯨ ꯍꯥꯠꯂꯕꯗꯤ ꯅꯪꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯃꯐꯤ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯃꯥꯡꯗ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯁꯤꯒꯠꯁꯨ ꯁ꯭ꯀꯦꯠ ꯎꯕꯗ ꯃꯤ ꯍꯥꯠꯄꯁꯤ ꯂꯦꯞꯈ꯭रे ꯃꯁꯤꯗ ꯁ꯭ꯀꯦꯠꯅꯁꯨ ꯁꯤꯒꯠꯇ ꯂꯥꯎꯔꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯩꯝꯇ ꯈꯟꯒꯅꯨ ꯁꯤꯒꯠ ꯅꯪꯅ ꯅꯨꯄꯤꯁꯤꯡꯗꯨ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯂꯨ ꯑꯩ ꯁꯤꯔꯕꯁꯨ ꯃꯊꯪ ꯃꯄꯣꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯁ꯭ꯀꯦꯠꯁꯤ ꯐꯨꯗꯈ꯭ꯔꯦ ꯁꯤꯒꯠꯅꯁꯨ ꯁ꯭ꯀꯦꯠꯄꯨ ꯎꯇ꯭ꯔꯤꯠꯅ ꯐꯨꯕꯁꯤ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯎꯇ꯭ꯔꯤꯠꯇ ꯃꯈꯥ ꯇꯥꯅ ꯅꯪꯁꯨ ꯐꯨꯔꯅꯨ ꯑꯩꯁꯨ ꯃꯤ ꯍꯥꯠꯂꯔꯣꯏ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯂꯥꯎꯔꯤ ꯑꯗꯨꯔꯕꯗꯤ ꯅꯪꯅꯁꯨ ꯅꯪꯒꯤ ꯂꯥꯟꯐꯥꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯊꯥꯖꯤꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯔꯕꯗꯤ ꯅꯪꯒꯤ ꯁ꯭ꯀꯦꯠꯁꯨ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯅꯪꯅ ꯐꯥꯖꯤꯜꯂꯤꯕ ꯂꯥꯟꯐꯥꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯠꯁꯨ ꯎꯇ꯭ꯔꯤꯠꯇ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ
ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯤ ꯎꯁꯤꯠꯇꯅꯗꯨꯃꯛ ꯂꯟꯊꯥꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯀꯦꯠꯁꯤ ꯂꯧꯖꯔꯨꯔꯥꯎ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯤꯡꯁꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯤꯒꯠꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯐꯦꯅꯟꯅꯁꯨ ꯁꯤꯒꯠꯇ ꯃꯤ ꯎꯁꯤꯠꯇꯕ ꯄꯣꯁ ꯑꯃ ꯇꯧꯁꯜꯂꯝꯃꯒ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯍꯥꯏꯔꯤ ꯂꯣꯔꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯂꯣꯡ ꯑꯁꯤ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯁ꯭ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯚꯦꯂꯨꯁꯤ ꯑꯩꯅ ꯈꯜꯂꯨꯕꯗꯒꯤ ꯌꯥꯝ ꯍꯦꯜꯂꯝꯂꯦ ꯁꯤꯒꯠ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯃꯇꯝ ꯐꯅ ꯆꯪꯂꯕꯁꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯂꯥꯂꯣꯡ ꯑꯃ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯃꯥꯔꯁꯥꯒꯤ ꯑꯦꯊꯦꯜꯔꯦꯠ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯋꯦꯁꯦꯛꯂꯣꯝꯗ ꯅꯛꯁꯜꯂꯛꯑꯃꯒꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯣꯛꯑꯒꯗꯤ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯝꯕꯤꯗ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯐꯦꯅꯟ ꯅꯪ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯔꯁꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯔꯨꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯑꯃꯨꯛ ꯃꯥꯔꯁꯥꯒꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯔꯝꯕ ꯖꯒꯥꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯅ ꯐꯒꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯐ꯭ꯌꯥꯔꯝ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯊꯦꯡꯅꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯆꯤꯡ ꯑꯃꯁꯨ ꯂꯩꯕꯅꯤ ꯆꯤꯡꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯂꯥꯂꯣꯡꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯎ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯦꯅꯟ ꯃꯊꯟꯇ ꯆꯠꯇꯨꯅ ꯃꯥꯔꯁꯥꯒꯤ ꯑꯦꯊꯦꯜꯔꯦꯠ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯨꯒꯅꯤ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯍꯜꯂꯛꯀꯅꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯣꯔꯗ ꯅꯪꯒꯤ ꯇꯤꯝꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯊꯠꯆꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯟꯅꯔꯤ ꯃꯁꯤꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯁꯤꯒꯠꯅ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯇ꯭ꯔꯕꯗꯤ ꯑꯗꯨꯒ ꯃꯥꯔꯁꯤꯌꯥꯁꯤꯡꯗꯨꯒ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯥꯟꯐꯝꯁꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯔꯗ ꯑꯩꯈꯣꯏ ꯈꯛꯇꯒ ꯑꯣꯏꯔꯁꯨ ꯂꯥꯟꯐꯝꯁꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯐꯦꯅꯟꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯊꯤꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯥꯖꯕ ꯄꯤꯔꯝꯗꯨꯅ ꯃꯥ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯈꯔꯅ ꯁ꯭ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯃꯁꯤꯕꯨ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯤꯒꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯎꯕꯗꯒꯤ ꯁꯤꯒꯠꯇꯁꯨ ꯇꯝꯗꯨꯅ ꯃꯈꯣꯏꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯉꯁꯤꯗꯤ ꯁꯦꯛꯆꯟꯁꯤꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯟꯅꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯅ ꯑꯃꯨꯛ ꯃꯇꯨꯡꯂꯣꯝꯗ ꯇꯥꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯁꯨꯝ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯄꯣꯔꯛꯏꯕ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯂꯩꯈꯣꯝꯗ ꯄꯨꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤ ꯄꯣꯔꯛꯏꯕꯁꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯄꯨꯕ ꯁꯥꯔꯤꯕꯅꯤ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯗ ꯎꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇꯤ ꯃꯁꯤꯗ ꯌꯥꯎꯔꯛꯄ ꯅꯠꯇꯦ ꯎꯇ꯭ꯔꯤꯠꯀꯤ ꯂꯥꯂꯣꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯦꯟ ꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕꯒꯤꯗꯃꯛ ꯕꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅꯁꯨ ꯁꯒꯣꯜ ꯒꯥꯔꯤꯁꯤ ꯊꯨꯗꯦꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯨ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯝꯂꯤ ꯃꯁꯤ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯁꯤꯒꯠ ꯍꯣꯏꯗꯨ ꯃꯐꯝꯁꯤꯗ ꯉꯥꯛꯇꯪ ꯄꯟꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯕꯥꯏꯀꯤꯡꯁꯤꯡꯗꯤ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯋꯦ ꯍꯥꯏꯕꯁꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯐꯖꯅ ꯈꯪꯉꯤ ꯃꯗꯨꯃꯛꯅ ꯃꯍꯥꯛꯅ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯍꯩꯗꯣꯛꯇꯨꯅ ꯊꯝꯃꯝꯂꯦ ꯁꯣꯝꯗ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯁꯨ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯈꯔ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈ꯭ರೆ ꯁꯤꯒꯠ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗꯒꯤ ꯍꯩꯗꯣꯛꯄ ꯁꯥꯗꯨꯅ ꯊꯝꯃꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯊꯦꯡꯅꯕꯗꯒꯤ ꯉꯥꯛꯇꯪꯁꯨ ꯄꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯐꯤꯌꯣꯅꯦꯍꯦꯝ ꯍꯥꯏꯔꯤꯕ ꯃꯥꯔꯁꯤꯌꯥꯒꯤ ꯀꯥꯡꯕꯨꯒ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤ ꯆꯤꯡ ꯑꯁꯤ ꯌꯧꯔꯦ ꯃꯐꯝꯁꯤꯗ ꯃꯥꯔꯁꯤꯌꯥꯒꯤ ꯀꯥꯡꯕꯨꯗꯨꯒ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯐꯦꯅꯟꯗꯁꯨ ꯁꯤꯟꯅꯗꯨꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯉꯥꯛꯇꯪꯗꯤ ꯎꯇ꯭ꯔꯤꯠꯁꯨ ꯂꯥꯟꯐꯝꯁꯤ ꯃꯈꯣꯏ ꯈꯛꯇꯒ ꯊꯦꯡꯅꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯉꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯐꯝꯁꯤ ꯌꯧꯔꯛꯑꯦ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯆꯤꯡꯗꯣꯟꯁꯤꯗ ꯌꯦꯡꯕꯗ ꯐꯦꯅꯟꯁꯤ ꯍꯥꯟꯅ ꯀꯥꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯊꯪ ꯑꯦꯊꯦꯜꯐ꯭ꯂꯦꯗ ꯑꯃꯗꯤ ꯑꯦꯜꯍꯥꯝ ꯃꯈꯣꯏꯅꯤꯅ ꯄꯣꯔꯛꯈꯤꯕ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯦꯅꯟꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯄꯨꯂꯞ ꯊꯨꯡꯂꯔꯦ ꯇꯧꯕꯇꯕꯨ ꯑꯦꯊꯦꯜꯔꯦꯗꯇꯤ ꯃꯥꯔꯁꯤꯌꯥꯗ ꯂꯩꯍꯧꯔꯤꯕꯅꯤ ꯂꯥꯟꯐꯝꯁꯤꯗ ꯃꯍꯥꯛ ꯂꯥꯛꯇꯦ ꯎꯇ꯭ꯔꯤꯠꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯌꯧꯔꯛꯑꯦ ꯂꯥꯟꯐꯝꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯑꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠꯀꯤ ꯅꯨꯄꯤ ꯒꯤꯖꯤꯂꯥꯁꯤ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯗꯨ ꯊꯥ ꯆꯨꯔꯛꯇꯨꯅ ꯎꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯅ ꯍꯤꯜ ꯑꯃꯗꯤ ꯊꯥꯏꯔꯥꯅꯅꯤ ꯃꯁꯤꯗ ꯕꯦꯔꯥ ꯀꯥꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ ꯁꯣꯝꯗ ꯂꯥꯟꯐꯝꯁꯤꯗꯅ ꯁꯤꯒꯠꯀꯤ ꯂꯥꯟꯃꯤ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯁꯨ ꯌꯧꯁꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯇꯤꯝꯁꯤꯒ ꯑꯇꯣꯡꯕ ꯖꯒꯥ ꯆꯤꯡꯃꯥꯏꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯥꯏꯔꯤꯕ ꯁꯤꯜꯁꯤꯡꯁꯤ ꯈꯟꯖꯟꯗꯨꯅ ꯄꯟ ꯊꯠꯆꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯒꯤ ꯁꯤꯒꯠꯅꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯑꯇꯣꯡꯕꯗ ꯂꯩꯖꯔꯕꯁꯨ ꯂꯥꯟꯃꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯍꯦꯜꯂꯤ ꯅꯁꯥꯗ ꯑꯀꯤꯕ ꯂꯩꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯍꯧꯅꯕꯤ ꯂꯥꯟꯐꯝꯁꯤꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯎꯇ꯭ꯔꯤꯠꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯖꯟꯅ ꯆꯪꯁꯟꯕ ꯌꯥꯗꯦ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤꯃꯛꯇꯗ ꯑꯗꯨꯝ ꯊꯠꯇꯨꯅ ꯊꯝꯒꯗꯕꯅꯤ ꯈꯥꯔꯤꯕ ꯄꯜ ꯑꯁꯤ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯁꯤꯒꯠ ꯑꯃꯗꯤ ꯃꯥꯒꯤ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯁꯨ ꯂꯥꯎꯗꯨꯅ ꯆꯦꯟꯈꯠꯂꯛꯂꯤ ꯁꯣꯝꯗꯒꯤ ꯎꯇ꯭ꯔꯤꯠꯀꯤ ꯑꯣꯔꯗꯔꯗꯒꯤ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯟꯗꯨꯅ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯆꯦꯟꯁꯜꯂꯛꯂꯤꯕ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯍꯜꯂꯤ ꯑꯗꯨꯕꯨ ꯕꯥꯏꯀꯤꯡꯁꯤꯡ
ꯍꯟꯕ ꯂꯩꯇꯅ ꯍꯧ ꯍꯧ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯄꯟꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯤ ꯃꯆꯤꯟ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯁꯤ ꯊꯦꯡꯒꯥꯏꯅꯗꯨꯅ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯈ꯭ꯔꯦ ꯑꯉꯝ ꯑꯉꯝꯕ ꯐꯥꯡ ꯊꯤꯟꯖꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯅꯔꯤ ꯁꯣꯝꯗ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯎꯇ꯭ꯔꯤꯠꯀꯤ ꯅꯨꯄꯤ ꯒꯤꯖꯤꯂꯥꯁꯨ ꯑꯉꯥꯡ ꯎꯅꯕꯁꯤꯗ ꯐꯤꯕꯝ ꯆꯥꯗꯕꯗꯒꯤ ꯐꯔꯛ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯥꯟꯐꯝꯁꯤꯗꯅ ꯕꯥꯏꯀꯤꯡꯁꯤꯡ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯌꯥꯝ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯈꯣꯏꯒꯤ ꯄꯟꯁꯤ ꯀꯥꯏꯗꯅꯕꯁꯨ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯒꯤ ꯃꯇꯨꯡꯂꯣꯝꯗ ꯉꯁꯥꯏ ꯎꯇ꯭ꯔꯤꯠꯀꯤ ꯂꯥꯂꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯡꯂꯣꯝꯗ ꯏꯟꯅꯔꯛꯈꯤꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯂꯥꯟꯃꯤ ꯍꯥꯏꯕꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯥꯟꯐꯝꯁꯤ ꯌꯧꯔꯛꯑꯦ ꯃꯁꯤꯒꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯊꯧꯅꯥ ꯂꯩꯈꯠꯂꯛꯄꯒꯨꯝ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯃꯈꯥꯔꯣꯝꯗ ꯁꯨꯝ ꯇꯛꯊꯔꯛꯂꯤ ꯁꯣꯝꯗꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅꯁꯨ ꯁ꯭ꯇꯦꯄꯥ ꯍꯥꯏꯔꯤꯕ ꯁꯦꯅꯥꯁꯤꯗ ꯁꯤꯟꯅꯗꯨꯅ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯥꯟꯐꯝꯗ ꯆꯦꯟꯁꯤꯜꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯅꯤꯅ ꯃꯌꯥꯏꯗ ꯆꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯥꯟꯊꯦꯡꯅꯐꯝ ꯈꯪꯗꯕꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯤꯔꯦ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯁꯤꯒꯠꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯟꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯔꯦ ꯃꯁꯤꯕꯨ ꯁ꯭ꯀꯦꯠꯅꯁꯨ ꯎꯕꯗꯒꯤ ꯃꯆꯤꯟꯗ ꯁꯣꯟꯖꯔꯤ ꯁꯤꯒꯠ ꯅꯪ ꯂꯥꯟꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯊꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ ꯕꯥꯏꯀꯤꯡ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯈꯔ ꯑꯃꯅ ꯁꯤꯍꯧꯔꯕꯁꯨ ꯈꯔ ꯑꯃꯗꯤ ꯂꯥꯟꯐꯝꯁꯤ ꯊꯥꯗꯣꯛꯅꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯂꯥꯂꯣꯡꯗꯒꯤ ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯂꯤ ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯋꯦꯁꯦꯛꯁꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯂꯥꯟꯐꯝꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯟꯁꯤꯅ ꯋꯤꯟꯆꯦꯁꯇꯔꯗꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯁꯨ ꯋꯤꯟꯆꯦꯁꯇꯔꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯃꯥꯒꯤ ꯃꯌꯨꯝ ꯃꯄꯥꯁꯤꯗ ꯍꯤꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤ ꯃꯥꯁꯨ ꯆꯤꯡꯅꯅꯗꯨꯃꯛ ꯆꯪꯁꯜꯂꯒ ꯍꯤꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯒꯤꯖꯤꯂꯥꯕꯨ ꯍꯪꯒꯦ ꯇꯧꯕꯗ ꯍꯤꯜꯅ ꯍꯥꯟꯅ ꯊꯃꯣꯏ ꯁꯣꯛꯅꯗꯨꯃꯛ ꯒꯤꯖꯤꯂꯥꯗꯤ संसार ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯎꯇ꯭ꯔꯤꯠꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯒꯤꯖꯤꯂꯥꯅ ꯊꯃꯝꯂꯤꯕ ꯃꯆꯥꯅꯨꯡꯅ ꯐꯪꯖꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯑꯃꯅ ꯄꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯕꯨ ꯎꯔꯒ ꯎꯇ꯭ꯔꯤꯠꯇꯤ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ ꯃꯍꯥꯛꯅꯁꯨ ꯍꯤꯜꯗ ꯒꯤꯖꯤꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯤꯜꯅ ꯈꯥꯝꯗꯨꯅ ꯆꯠꯂꯨꯔꯅꯨ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯂꯥꯟꯐꯝꯗꯣ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯕꯁꯨ ꯃꯌꯨꯝꯁꯨ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯒꯤꯖꯤꯂꯥꯅ संसार थादोक्तुना लेरंबदगी थमोय सोक्ना कप्तुना लेरिबसी किंग एल्फ्रेड स्केट अमदी लानमीसिंगसिना लोइना उरे मकोयचु लांदो माय पाकपगी हरावगदबदु हरावफम कंगद्रे मसिरिगी उट्रेट गिजिलागी मोंफमसिदा लाक्तुना गिजिलाबु निंगसिंगदुना थमोय कायना लेरी सिन्नचिगा लोइना एपिसोड असि मतांग स्वायदा लोचले ngasiगidi mayambu amukana कायनानबा याथंग निजरी।